Manipur tholiba irang asina sauna sokalaba mafam ama oina Manipurga Myanmarga tainaba Ngamkheida leiriba border town Moreh da Manipurgi nauna governor oina thaupurakpada ngairiba Ajay Kumar Bala ngasi hakthengna satuni yengsinkhrei ngasigi yengsin khongset aduga mari lenina Govazang village ta satpaga loina mafam aduda kunmunga suba battalion BRTF ki commanding officer na Indo Myanmar Ngamkheida Sambal Kharibagi Matangda governor da sandona paudam ke Moreh da thunglaba matung governor Ajay Kumar Bala Moreh da leiba integrated checkpost ICP da satuni yengsin ke loina ICP gi official singna ICP na tawriba thabak thorom singi matang da khangan ke matung tarakpada governor na mafam adugi civil society organization kya ga unaduna miyam na thainariba khudong sa da kya gi matang da khangan ke mafam adugi CSO kya ga unarba matung da Moreh da leiriba lalon itik tawriba kangbu yauna tongan bu furup ki lusingba singa su unaduna wari sana ke makoi singa dugi manungda border trade chamber of commerce Tamil Sangam Manipur Muslim Council Gurkha Samas ka unaduna makoi na thainariba khudong sa da kya gi matang da governor da khangan ki haina Rajbhavan dagi thadorok pasero lamana hairi